Manipur Da Dengue case listing ahunga chahum Youkhibaga Loinana Manipur Human Rights Commission na Suo Motu case ama LOUKHATKHRE Manipur Human Rights Commission na India Today da haukiba tarik kuntaruta phongkiba pawamagi matung inna Manipur da Imphal West da Dengue case listing ahunga chahum yaure haikibagi matung inna Manipur Human Rights Commission na masigi matang da Suo Motu case ama LOUKHATKHRE haidi report asigi matung inna lamdam masida haukiba tarik kuntarukta Dengue case listing ahunga chahum nifumatoi confirm oiri haina Fongtoraki Loinana Haukiba Pung Kunmarigi Matungda Anoba casing su Tenaki haina Makatari Article 21 of Indian Constitution gi component am oiriba right to health ki matung inna state na public health safeguard tawba amasung dengue gumba vector borne disease thoglakpa matamda section tharang soidan laukhat kadabani haibasi state asigi government amagi tawfam thokpani adumoinamak report asida utliba infection gi chang yamna wangba amasung preventive action laukhat pham thokpa ani gi marakta leiriba gap asi hakchina lawbaga loinana hiramasigi matangda commission asina numit 15 gi manungda details report pikhalaknaba Commissioner Health and Family Welfare Government of Manipur amasung Director Health Services Government of Manipur da khangankhre lamdam asida dengue laina asina khwaidagi sokalaba district Imphal West na oire positive oikraba miyoi singi masing lising aniga chahum kulumdoi sukhre Imphal East ki oina miyoi chatruk asupna nipan Bishnupur district ta miyoi maudra taruk Thobal district ta humdra taruk Senepati district ta humfuma thoi amadi Kakching district ta miyoi nifu manga positive oikre loinana Bishnupur district ta dengue na maram oiduna miyoi ama laikhidre haina report asina makha tari